بسم الله الرحمن الرحيم. السلام عليكم ورحمة الله وبركاته. وفم متang منipuri ميام دا تمزنيني مدودي ngarang ايغوي تang ani jungi numida sida Honorable Chief Minister Manipur gi Bangaloda dharma khuding maki leader singpun minaki aduda aikoina hanadagi su khanadan laiba wafam ama Honorable Chief Minister ki maigi de appeal tawrei dharma gi leader singda madudi ekoi isa gi dharma gi matungina ekoi gi piriyarama tawbiba mas piriyarama tawbiyu haidana chaliba laina laichat waba sidagi kan binanaba Allah mapu mahangna aduna ekoi musalman jingi maigi dagi jametunai manipur gi mihut waina ai amasung anjumal islam muashara lilongi maigi dagi جناب قاری قیام الدین صاحب احمد جناب مولانا محی الدین صاحب نسنگ با یوم نرے دوگا نران وریب مت آخر مدد ہینگ لائبا جمعہ تانگ اہوم تانگ مری جمعہ نمید سیدا جمعہ کی نماز ہیک بوئی بگا ایک یوم دعا منائی ننبا حیودی اسیون لبا لائنا لائچد وبا سی اللہ مپو مہانا کنبینن بیدنگتا اپن بگی دعا ما تومین سی حیدنا ادھر ہاں amadi jamatul magi maigai daki anjumal israi muashara maigai daki appeal si tawjari madudi hayeng juma gi heng namaz loibaga imam singna masung walwa singna maroin musalman pun makna hairiba waba laichat si convener ba Allah da dua to minersi admasina marmor kan nari ba pun Allah taala na shifa bibi sunu aduga hairiba waba si Allah taala na haibadi lokhopi khartanu haibagi dua si tawminnasi haibagi appeal ma yangna tawjari jametu ma men purmai gai dagi amadi islam muashara gi mai gai dagi Allah taala da aina miyam da appeal tawjabani